channel asibu nungsibiduna subscribe tawbiriba subscriber singbu anouba sahina lakpada yaifamangol pizari ngasi amuk mayamgi damakta puduna laksare sayolgi oiba RashiPhal January gi tang manga dagina January gi tang 13 phawbagi 2025 ki Haptagi RashiPhal aduni channel asibu subscribe tawbidriba singna subscribe tawbiramba amadi video asibu like nambiramba kaubigano ahanbagi rashi asina mes rashi sayol asi lenga ki sasan supli pariba officer sing amadi rajniti wala singi oinadi afaba matamni adom na makhoiga haina singna loina tinabada kanaba amadi khudong saba phangani isagi lanthum hengalu haiba lei tongan ba anuba marup mapang singasu khangnagani yumgi oina awat apa kya leiroi arang araki polamsu phanggadori mathangi rashi asina brisa rashi sayol asi adom asawa thabak kaya tawgadori thoidokna mapung oiba thabak thorom kharadi soidana mai pakna pangthokpa ngamgani asawa sang amadi marup mapanggi masing hengatkani isagi aningba amadi apamba kaya phangani khanghaudana phamthol haigatlu haiba lei isagi mingsat hengatkani isa isu phangjau haiba lei thajadana isagi sentoksu hengatkani mathangi rashi asina mithun rashi sayol asi adom na honaruba ayamba thabak khudimak mai pa o haiba lei asaw sang sangga tawbagi mahai oina mirak tinbasu ngamgani imung manunggi miyoi singa mot tinana leminagani lalol itikta mai pakani khanghaudana senjao ama phango haiba lei laibok mapa chungani ningjaba asa kaya thungani isana tawriba sinpham aduda pham haigatlu haiba lei mathangi rashi asina karkat rashi sayol asi adom asaw sang singna chanbibada natana nuksibigani anouba phijol set chaba phangani pukai langai chelu haiba lei thoidokna mahiroi singidi sayol si afaba matamni dangi thabak tawningbagi wakhal pokani aduma pu mi phattabana yengsinba matamni isada phattaba hainabi chungsilakadori sangana lamchat ludaba pinaba honarakadabadagi yariba makhai cheksinbiyu mathangi rashi asina singha rashi sayol asi adongi haksang hena phagatkani lan sengani amadi hena saukhatkani isana kharadang honabiu soidana mai pakani lengangna domna tawriba thabak thoram singda sakhang bigani amadi thagat bigani isagi soisatuna mawa satpa mi ama haibadu oigani isagi anouba tawba ngambagi gunna adombu mina bebar tawbigani imung manung amadi ichinaw singa afaba mari leinagani mathangi rashi asina kaina rashi sayol asigi manungda selthum marang kaina lakadori afaba marup mapang singa totna tinagani makhoina adombu hena bebar tawbigani isagi shakti na mithoi mihenba haibadu oigani thabak thibiyu soidana mai pakani lalolitikki lamda hena sendong leigani tirtha yatra satkani laibak yengbigi thabakta su daw yagani lau singubada kanagani mathangi rashi asina tula rashi sayol asi yamdrabada maram mangada thoidokna daw yagani laibak phagani thabak phangnaba wasat wanombagi thabak mai pakani competitive exam gi lairik kanna pabiyu mai pakpagi sang yamna wangna lei isagi budi losing su hengatkani mahi masing tambada mangjin thagani isagi career semnaba honabi horo isana pamjaba amadi ningjaba kaya thungani senthok lambi yamgani mathangi rashi asina brisak rashi sayol asi afaba graha amagi khongsattagi isagi sel thumgi phibam phagatkani isana tawriba sinpham aduda mahi yangani sarkargi mating phangani amadi isagi personality su hengatkani laibakki afaba star thoklagani rashi asida pokpa pakhang leisabi sing lohongbagi phal piri ana yekokani tawbatabu lambigi khudong thiba thoktanaba section biyo mathangi rashi asina danu sayol asi adom hiram khudingda yariba makhai section biyu sayol si adongidi tingkhang tumbongna thanba sayol oi yatpinaba amadi yengsinba mi masingsu yami sayol sigi leiwa ama hayo hairabadi
Adom gyan lausing leiba isagi ithak thongbasinga tinabiyu. Makhoigi afaba pauktak laubiyu. Masina adomgi chayol sigi partikarni. Wasan wanonggi thabak taubiganu anauba thaubak taubiganu. Mathangi rashi asina Makar. Chayol asi karbarwala singi chayol oiri. Isagi aningba apamba phangani. Dangi thabak taugani. Isana tauriba sinpham aduda mangjin thagani. Budhi lausing thokani. Anauba lau ingkhol lepsinba ngamgani. Anauba yum saw haibasu lei. Mari mata singa afaba mari leinagani. Matam kuinadagi ningzaraklaba apamba khara thungba ngamgani. Adubu yumlonabaga nungainadabadi khara hengalakadawri. Mathangi rashi asina Kumbha Rashi. Chayol asi mahiroising awangba thaki mahimasing tamba yagani. Isana tauriba thabak promotion phangu haiba lei. Saknairaba miyoisinga khusamnagani. Maram kayadagi senthok lambi marang kaigani. Haksang phagatgani. Leptaba senthok lambi ama leiragani. Mapalamda chatlu haiba lei. Ahal laman tinabagi kanaba phangani. Adumakpu hiram khudingmakta khudongthiba thoktanaba mitna khara singna chatpiyu. Mathangi rashi sina Min Rashi. Chayol asi adom sahi kagadawri. Lanthum lepsilu haiba matangni imung manung santi leigani. Marup mapang singdagi mateng phangani. Anauba sangga tinagani. Mina adumbu hena masak khangbigani. Yeknaba maithiba piba ngamgani. Adubu apokpagi dasa kaya pangdi. Mi tinabada sekshinbiyu. Miga khana seino haiba lei. Migi miwaka hena laubiganu adugu madugi fattaba phal chauna pi. Video shibu like tawbiramba amadi adongi mamal yamlaba subscribe tawbiramba kaubiganu.